Welcome back, dear listeners. Matamgi Manipuri Wari channel asibu tabiriba khoi pumnamakbu narrator isamagna ahanba magtada taramna okjari. Mayamna thoidok hendokna pamna tanakraba tawngamba hairiba wari asibu khut thabirakhibi Panigi anauba tangkaknaiba wari amamo puduna lakjari. Wari asi hingliba natraga sikraba miyoi amataga mari leinajade. Pumnamak wakhalna sakalaga ijabani. Kanagumba miyoi natraga thawdok manaba yaramlabaso coincidence ni haina khanbiyu. Leijare Minoktuna Nisani wari sigi ahanba saruk lawminarasi. Korong thakta thokliba masik mangana malem pumba tumhalagi matagom khangba ngamda chakthektuna sari. Luton thaksida maisa khangliba singbu yengduna mathau pangli koroi paso. Adubo suksa khraba maisa sibu kaisu thawoida ihang hangba labuktuda phamduna makhoi naha khara leiri karisuna chungba tawdana. Mina mapan thokpa phawba ngamda pen thaduna humai humduna leinaraba sida makhoi khara dute phorit hodis amamamna makoktuda khomjiladuna phamni. Mangdana chips khara khara yauriba maku khara dispo glass khara su chotli chotli leiri. Full wine bottle mari amasu yauri maraktuda andubu bottle singdo ihang hangle. Makhoi manga leibagi manungda mari amade mamit phawma chumna pangba ngamda uiri uiri mangaktu leibaktuda thengdabu makhai nonthaduna khap khap jingli. Amadi karishu tawdabagom makhongdo haifet konsinduna phamlaga makhut yetuna yet thangba khurugi mathakda anduga oi thangba khutuna churut machai ama makhut khudom biduga khutyaingduga na chaptuna jinduda thangjinduna amok sangna sangna jingsili. Madudagi kamthorokpa maikhuduna mamaido maming samba makhai kamthokli. Makhut khudom bi matonduna amok churut ki makhokduda kak kak thingduna churut mathi singdu makada tahali. Mamit aniduna ingang ngangna chumjing yengduna churutto sumjingbada laisilakadawre. Makhuna pairiba churuttuda haifet yengli. Aduga nakanda masa fawba chumna phamba ngamda leiriba singduda tanaba hairakli. Pot ahin yawdraba noi. Amana non khatuna hairi ipai ba khonjalda bokhom pirakli. Yawdeda ngasaina si yorokdringaida loi sinkre. Maru somta yawdraba. Zektaga yawrahang. Oi, Jack, nang maru yawdraba. Nakanda famliba maduda makuna haifet indun hangli. Amaduso mamaiti non khatana. Yawdeda. Kaini maruno ai faw yawdadana tawri kansida yawdre ataisu yawmarai. Wadu haina makudu thangatuna makhazaiduda mathanda kotli nupado. Yawdri lawrsilaw ai ngasi pot phangdaba yadabani. Kaino kaidawduna nangdi khazik adu likna tawba nangna ngasi asu gambase loirakpada ahen mama muhamning ai sida kai haining no haimnida. Nganglera no law khara lawrse sirin sawr bana thunanganda ani yar bro kanon tawbani tasedudi haina hawgalai nupa amadu so hairi hawgalaktuna phamniba singduda makhongdu thangatuna ngambai ngamdaboy kawboy inboy tawduna hairi. Oi noile horga bro ngambai bani potlo wasatore. Amana mung thangatuna aidale hawni yabu ngamar. Amana mog ai langi amchingkalo. Makut kadu thangaladuna hairekli. Ngambai ngamdaboy amaduna chingkhalinina tawbado maning handuna pulapu opsilaga toge tawi. Anidudi makhongdu phazana hairi. Mang thaduna chatliba ngambade haibadi hairi haibabu ka hen haibadi oidi masado. Yu khakna ngawba nate anidudi gulina araibi thaduna manglaba kangbuni.
Ngambana amok yu puduna laglaga makhoi puna amok yu thakminabani. Ngambana gari du thauduna makhoi na hek pot lobu mafamduda ahomda lagli. Adubu laibak thiba haigadra pot du lairamdri. Makhoi na khangba mafam chang duna hangbani. Adubu laibak thibana ngasidi mata phangdri. Lakminabada yauriba jekna mamanaba singda call tawduna pot phangadaba mafam hangli. Asomdagi WhatsApp da location tharakduna makhoi tharak iba mafamduda lagli. Lamhangni lambidugi nakan yet oi labuk ngangtani. Labukki mayayda sang maja saduna laibada oi. Asomdagi hairakpani matungi na garido sorok matayda khamlamlaga yet thangbadomda lairiba labukduda kumtharai. Lautang sang machandu tamna ahomda changlakli. Aniduso nisa khara halakpagi hena ikhau langlakpa matangni. Makongdu ngambadagi hena yangna thangli. Ngambasu lauriduda jatuna inari. Hauriba phawpa mising ado khurumok wanglabani. Mang thaduna jatliba anidudi mingi laudu neni haibagi wakhalsu leitri. Lauri oirabasu lambi oina pangchaw chawdana leibani. Nisaduna khara leibana amuk makong singdu puthaduna phawpami kharadi tekhawadu ngamba maning handuna amuk yengami. Lakminari ba ataydudi madugi thoitokpa khangningba leite. Makhoigidi pandam amakhakni. Pandam thukak phangnaba jetpani. Maduda kari thokpa haibadu makhoi kaisu thoitokte. Lagiba panthung phamdu yobaga jekna hana kauri. Mi leibro. Pangchaw chawdaba ipik pasangni. Manungda mi leibagi samil phangi. Angang chahi 10 rongi leng oigadaba ama hapel tumaga thorakladuna lebliba ahumduda tingag yengli. Jekna kaino sipik druzna yolura tawisiba. Mafamsibu chombra poire nangsibu chombra. Poire na phone loktuktuna phone tongna honaringai angangduna imunglomda mangaktu laisinduna kauri. Baba, mi lae. Ahalama jahi humpu nipalongi matang oigidaba ama mamai mamit ipompom mamit uiri tawduna makhongna karan chatuna thanglaga thorakli. Madu ubada phone tawge tawrambadu toklaga poirina hanglakli. Sida pot phangi aisibu hangbro. Ahaldusu marol marigado ifai na khomlakli. Karamba potnune maruro powdero. Ahomda unsinduna yengnai karamba lausigi haibagi maongda ngambana sat khomlakli. Powder doina loge. Kayam lawdoinune. 3K gi bibiro. Jingna fat khomlai. Poireng du jekte pisum inkhatuna yenglaga. Gainune asikai loina tordi odi jaloidro. Lehori bani dudi yahroidro. Hoise adugi dum bibiro. Ahaldo hairi amuk manungda changkhri. Thongjinda leptuna yengamba ngangduso manungda mapagi matung inaduna changkhri. Minute fade ahalduna thorakpado makuta pairiba kauta macha makhum panbido mari pirai. Yamna chawba nate khunawbi mukta chawba kautani. Ahumda sodu lauraga paisadu ngambana piramlaga thorakli. Thorakpagi lambido mi ani thainabada khara wana thokadaba maongni. Makhoini yumdagi mamai leithoktuna khong thangi tawringai nupa ama sangdu tamna lakpada ubada makhoi hana yorpa ngairasi haibago leptana lei. Napadugi matungda nupi ma phanek red machugi setpa khwang yoriba masamduna nungsina yeibada khara humduna nakana phat haibado makhoi ahumak ui. Masakti uba phangde nupaduna chawna phana khankibana majet ubadu natana. Nupadu sumangaktu maning handuna noklaga wa ngangbado makhoi ahum ui. Poirina ngarang ngangduna. Haujukana bisiso loina tawnar malene. Lakliba nido sumchang selektuna leiriba leimai adudagi khajik tongkhatuna sariba sangdu tamna kakhalai. Kakhalakpa aduda tungda lona lotbagom lotuna laklibi adugi masakado mayik singna ure. Ahomang khara leiramba nisaga loina handuna mamidu kopni kawbu makhayingnei. Piktak tuba mamai machaduda paliba part singdo
ꯁꯤꯃꯗꯤ ꯐꯖꯗꯦ ꯊꯤ ꯍꯩꯕ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯌꯥꯏꯗ ꯅꯥꯏꯇꯣꯝ ꯁꯠꯄꯤ ꯊꯔꯣꯅ ꯃꯥꯂꯪꯕꯒꯤ ꯇꯟꯊꯥꯗ ꯅꯣꯝꯅ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯇꯝꯂꯤꯕ ꯆꯨꯝꯕꯥꯜꯗꯨꯒꯤ ꯃꯤꯅꯣꯛꯇꯨ ꯑꯎꯕ ꯀꯅꯥꯅ ꯀꯂꯛꯂꯣꯏꯗꯕ ꯂꯩꯇꯦ ꯃꯈꯣꯡ ꯊꯥꯡꯗꯕ ꯃꯈꯩ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯉꯤꯕ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯍꯜ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯗꯨꯅ ꯀꯅꯥꯅꯣ ꯃꯈꯣꯏꯗꯨ ꯕꯕꯥ ꯍꯩꯔꯤ ꯅꯨꯄꯥ ꯑꯍꯜꯗꯨꯃꯁꯨ ꯈꯨꯝꯂꯛꯂꯤ ꯄꯣꯠ ꯂꯧꯕ ꯂꯥꯛꯄꯅꯤꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡꯅ ꯂꯦꯞꯂꯤꯕ ꯑꯍꯨꯝꯗꯨꯗ ꯑꯃꯗꯤ ꯑꯍꯜ ꯅꯨꯄꯥꯗꯨꯗ ꯄꯦꯟꯗꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯝ ꯆꯪꯈꯤ ꯑꯍꯜ ꯅꯨꯄꯥꯗꯨꯃꯁꯨ ꯃꯅꯨꯡꯂꯣꯝꯗ ꯃꯁꯥꯗꯨ ꯐ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕ ꯃꯌꯥꯝꯅ ꯃꯃꯤ ꯁꯥꯝꯈꯤꯕꯗꯨꯗ ꯑꯍꯨꯝꯗꯨ ꯋꯥꯈꯜ ꯂꯥꯛꯏ ꯅꯤꯁꯥꯗ ꯅꯠꯇꯅ ꯅꯨꯄꯤꯗꯨꯁꯨ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯣꯞꯄ ꯖꯦꯛꯅ ꯃꯇꯤꯟꯗꯨ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯨꯄꯤꯗꯣ ꯑꯩ ꯆꯥꯅꯤꯡꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩ ꯈꯨꯐꯖꯥꯅꯣ ꯈꯪꯗꯦꯃꯤ ꯑꯩ ꯉꯥꯎꯔꯦꯀꯣ ꯃꯥꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯃꯁꯥꯗ ꯎꯕꯗ ꯑꯣꯛꯁꯥ ꯎꯕꯗ ꯐꯥꯎꯕ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯜꯂꯤꯅꯦ ꯖꯦꯝꯁꯅ ꯍꯥꯏꯐꯦꯠꯅ ꯐꯖꯩꯌꯦ ꯀꯔꯤꯕꯨ ꯆꯥꯕꯅꯣ ꯂꯕꯨꯛ ꯃꯌꯥꯏꯁꯤꯗ ꯍꯦꯂꯣꯏ ꯊꯣꯛꯑꯕꯤ ꯅꯤꯡꯉꯨꯔꯦ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯉꯝꯃꯗꯤ ꯈꯨꯝꯗꯦ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯤꯕ ꯑꯗꯣꯝꯂꯣꯝꯗ ꯑꯣꯏꯅ ꯃꯉꯛꯇꯨ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯃꯆꯤ ꯂꯦꯡꯗ ꯂꯩꯍꯧꯔꯤ ꯏꯃꯨꯡꯗ ꯈꯣꯟꯖꯦꯜꯗꯤ ꯍꯧꯗꯕꯤ ꯉꯔꯪ ꯉꯪꯅꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯉꯝꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯂꯥꯎ ꯆꯠꯁꯤ ꯑꯅꯤꯗꯨꯁꯨ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯁꯣꯔꯣꯛ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯕꯒ ꯉꯝꯕꯗꯨ ꯗ꯭ꯔꯥꯏꯚꯔ ꯔꯣꯝ ꯁꯥꯏꯠꯀꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯒꯦ ꯇꯧꯕꯒ ꯆꯪꯗꯕꯤ ꯊꯣꯡꯗꯨ ꯑꯃꯨꯛ ꯐꯠ ꯂꯣꯟꯁꯤꯜꯂꯤ ꯃꯅꯨꯡ ꯆꯪꯗꯨꯅ ꯑꯅꯤꯗꯨꯗꯤ ꯍꯥꯟꯅꯅ ꯐꯝꯈ꯭ꯔꯕꯅꯤ ꯊꯣꯡ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯏꯉꯛꯉꯛꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯀꯥꯏꯗꯅꯣ ꯀꯩꯗꯧꯔꯒꯦ ꯉꯝꯕꯁꯨ ꯃꯈꯨꯠꯅ ꯐꯨꯔꯤꯠ ꯈꯥꯎꯗꯨꯗ ꯍꯨꯝꯗꯨꯅ ꯈꯣꯟꯖꯦꯜꯗꯤ ꯀꯟꯗꯕꯤ ꯐꯣꯟ ꯊꯥꯍꯧꯔ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯒꯦ ꯐꯠꯂꯥꯎ ꯉꯥꯏꯔꯝꯃꯗꯧꯅꯤꯀꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯅꯤꯗꯨ ꯃꯀꯣꯛꯇꯨ ꯒꯥꯔꯤꯒꯤ ꯁꯤꯠꯇꯨꯗ ꯄꯨꯂꯞ ꯉꯥꯊꯗꯨꯅ ꯂꯩꯍꯧꯔꯤ ꯉꯝꯕ ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯂꯤ ꯉꯁꯥꯏꯒꯨꯝ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯄꯗ ꯃꯅꯨꯡꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥ ꯇꯥꯏ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯅꯆꯥ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯅ ꯀꯩꯁꯨ ꯈꯟꯗꯕ ꯌꯨꯝꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯌꯣꯟꯕ ꯃꯁꯤꯅ ꯑꯩꯒꯤ ꯏꯖꯠꯇ ꯀꯌꯥꯝ ꯁꯣꯛꯏ ꯍꯥꯏꯕꯗꯣ ꯕꯕꯥꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔో ꯉꯥꯡꯉꯤꯕꯗꯣ ꯍꯩꯔꯤ ꯇꯧꯗꯨꯅ ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯕꯗꯨꯁꯨ ꯉꯝꯕ ꯇꯥꯏ ꯏꯆꯥꯁꯤꯡ ꯌꯣꯛꯄ ꯉꯝꯅꯕꯅꯤꯅꯦꯍꯦ ꯅꯪ ꯕꯕꯥꯅ ꯇꯧꯔꯤꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯃꯥꯏꯅ ꯊꯥꯛꯀꯅꯤ ꯃꯤꯒꯤ ꯃꯆꯥꯕꯨ ꯃꯥꯡꯍꯜꯂꯒ ꯅꯆꯥꯕꯨ ꯊꯥꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯎ ꯂꯩꯗꯨꯅ ꯅꯆꯥꯕꯨ ꯄꯤꯖꯔꯒ ꯑꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯌꯨ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄ ꯃꯇꯧ ꯀꯧꯏ ꯕꯕꯥꯒꯤ ꯃꯇꯧꯗꯣ ꯑꯁꯨꯝꯅ ꯊꯥꯛꯀꯗꯕꯒꯤ ꯃꯍꯨꯠ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯑꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯌꯨ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯉꯥꯡꯅꯔꯤꯕꯗꯨ ꯈꯥꯝꯖꯤꯜꯂꯛꯏ ꯌꯥꯔꯦꯁꯦ ꯁꯅꯥ ꯇꯣ ꯕꯕꯥꯁꯨ ꯄꯣꯊꯥꯎꯔꯣ ꯗꯥꯏꯌꯥꯏꯐ ꯑꯩ ꯀꯃꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯃꯐꯝꯁꯤꯗ ꯁꯩꯗꯥꯡ ꯌꯥꯏꯕꯒꯤꯁꯨ ꯅꯨꯡꯁꯤꯗꯕ ꯋꯥꯉꯥꯡ ꯀꯜꯂꯛꯄ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯄꯥꯅ ꯒꯨꯂꯤ ꯅꯝꯕꯔ 4 ꯌꯣꯟꯗꯨꯅ ꯍꯦꯟꯅ ꯊꯤꯕ ꯃꯤꯡꯆꯠ ꯑꯩ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯕꯕꯥꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯕꯗꯤ ꯌꯥꯔꯕꯅꯤ ꯀꯩꯒꯤꯅꯣ ꯁꯅꯥꯅ ꯌꯥꯗꯕ ꯊꯕꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯕꯕꯥꯅ ꯊꯋꯥꯏ ꯌꯥꯎꯔꯤꯁꯤꯕꯣ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕꯤꯔꯣ ꯀꯩꯗꯧꯔꯒꯦ ꯕꯕꯥ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯁꯤꯗ ꯃꯁꯥꯁꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗ ꯊꯛꯏꯕ ꯌꯨ ꯑꯩꯗꯤ ꯇꯣꯛꯈ꯭ꯔꯣ ꯄꯤꯛꯂꯤꯕ ꯕꯨꯡꯉꯣꯗ ꯍꯌꯦꯡ ꯀꯔꯝꯅ ꯍꯤꯡꯍꯧꯕ ꯍꯥꯏꯕꯗꯣ ꯋꯥꯈꯜꯗꯣ ꯈꯖꯤꯛꯇ ꯈꯟꯊꯕꯤꯌꯨ ꯀꯩꯗꯧꯒꯦ ꯕꯕꯥ ꯀꯞꯂꯤ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯄꯨꯡ ꯐꯥꯅ ꯀꯞꯂꯤ ꯉꯝꯕ ꯋꯥꯈꯜ ꯆꯨꯊꯣꯛꯇꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯤꯉꯩ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯀꯟꯅ ꯈꯤꯡꯒꯠꯂꯛꯏ ꯔꯤꯡ ꯃꯈꯣꯜꯗꯨꯅ ꯉꯝꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯆꯌꯦꯠꯅꯕ ꯕ꯭ꯔꯦꯗꯦꯟ ꯍꯥꯏꯅ ꯁꯦꯐ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨ ꯎꯕꯗ ꯃꯆꯤꯟꯗꯨꯅ ꯆꯤꯡꯈꯠꯇꯨꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯐꯣꯟꯗꯨ ꯑꯣꯛꯂꯗꯨꯅ ꯅꯥꯀꯣꯡꯗ ꯊꯝꯅ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯑꯃꯨꯛꯇꯪ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯝꯂꯒ ꯊꯣꯔꯛꯂꯤ ꯀꯩꯗꯧꯔꯒꯦ
Kino, kidorge haibo. Nang kai lege. Thabam chali, kaino. Yare, nang chali thabak to, ai loi na khangi. Ai noi da lai ko, yam chun la. Hello. Ai ngasi la ko pharak ta ni. Kaino pharak ta bhaibo. Ai wa yam ngang halakanu ko, sasala. Imana basing ko puli, la ko pharak ta ni ba. Nang na puli ba namana ba do, ai loi na khangi ko. As, yare kidorge. Yare nate. Nang na jatki ba do, uho wa mi yar ba ni. Ai yum da ni ko ngai se, nang lak tri ba wa ngai do ni. Sasala. Yare, yam ngangi nang thamo. Mina thabak chali hai sida chabeng. Wado haina haina phone do fat kak thali. Aduga araiba makai suktokuna phone do pocket da mok hapchinkhre. Gari manak yorukpada ani do mamit oisinduna nungai ba malang panama da leiramli. Ngambasu gari ki thongdo hangduna janglaklaga ani do da madung onduna yengbada makhotda syringe amamam paiduna mamit oisinduna sittu da masa pulapdo ngathaduna leirammi. Ai lakdringai da noi hana dokthoba natro. Jek tu makuroi to thangatuna makasai da khoro ga holduna mamiti pang da khumlekli. Nangde sulakti laktana. Phone thanga avo. Ahom du kari do muk thorukduna ngasai gi labukda muk lagli. Ngamadu bredena ma bangairam gani halamna haibadu khangbana mangi saro yamde yamtabi khara call preparation da khara hamchilaga masa du nungai ba khara horakpaga mayum chetlangi haiduna mayam da hairam laga halakli. Nisadana sum hengalak mayum lom da chatebi makhoi na pot lawruba mafam adom doina gari du thauduna lagli. Gari du ngasai gum khampham da khamim laga gari dagi thorukduna mamit du uiri tawraga ngasai makhoi na chirpa lambi adom da yengladuna gari du da ngaraga lepli. Amuk so makut kuning do thangatuna khotli. Amuk na khazai da khotli. Makut oigi khobakduna manaton do amuk so suru nei. Tanjadu da gari khamli balambi dugi mayok na badom dagi ngasai gi nupi du lakbo bada uiri pangli ba metu mayek sing na pang na bhone rei. Nupi du siki boy haifet muchi na falak yenglamnaga makhong du yang na thangduna lambi dom du kumthaduna chana ba tawbadu ngamba wangang da jangsin na mamang na leplaga thachili. Nisagi mayayna gari suna chungba dawda majinbal na kana machingliduna noksili. Nupi du pisum pachukjinduna sawning makhonfam da. Hando, kaigino nang naigi mang na lepsila isiba. Ay lami thado. Kaino, nang di labuk da layraga yam tina bhajayna. Hando ay bani. Labuk da layba miso asuk yam bhajana bro. Ay muna pini haiduna usitaba dawgana. Hando, ay chatge habane. Imphal manungdo, ay na koina chatpada nang bhajamam da thengnade. Aduna kamda wajano, nang khanglak bro. Phajana haibada wakal khara tabiyo. Songgi nisa sana pamnate aise. Nisa sana boina urabu ise. Tablab sonbai kai wahairaga machinda muksa chingduna nogli. Nupi tudi khidau shagotbado aroibi yorubani. Tawriba nupadugi matawduda. Aduk warauna aduk pendana yengliba mitingdo amadasu thawoidana ngamba pocketagi phone do lawthoroklaga piraki. Number amta piramo. Suktuna yenglamnaga nakanamada thaidokduna chatnaba tawbado ngambana mukso mamangduda thachinduna lepsili. Number pidrade chatpage yabaso ina pide. Say, sida number do phatnamamo aduga chatkro. Magi khutta pairibu phone do phatlawi aduga laimaida safu kana langi nupiduna. Kailas mathakta taboi bana phone do kairi. Kairaba phone do da haife dengi aduga kaishu khanda amuk sonsalakduna. Aina sigi mapami haina khodomi thinkraba. Adugi pot natraga thawai panba jibada soidabane egi oiba. Phana lethoke khalaso aina dom by any means tawraga lawraga aigi oidoraba. Akhoi imaga ipaga da aina sima pami na haibada inakta thambadana hanba makhalgi mida aini. Phare ngasigidi phone ama thugairabani na jangkro. Ay horing hagleraga lakpa yabra mung yengagi. Jango. Aduga sima su kauniko. Nangso
ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯑꯇꯩ ꯀꯥꯎꯔꯁꯨ ꯑꯗꯨꯗꯤ ꯀꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯨꯜꯂꯗꯨꯅ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯍꯥꯏꯔꯝꯂꯒ ꯉꯝꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯒ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯅꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ